Manipurdagi suspension of operation SoO Withdraw toudabagi maram karino Meitei Community bu tumna hatnaba hotnarabra asuk yamba kuki militant singi lan organized violence yauraklibasi karaidagino miyamda khangalu su hanto Union Home Minister na tauriba thamliba wafum ase plan tauraga chatharakliba violence aranba mayam tauraga political demand tauribra miyoi singi mathakta akanba action lokhatning dabagi moonge source kharadagi tariba pau kukigi militant singna Meitei singdagi hena siba sokpa panbayawi haiba wafam phongtoklakliba ase suda leiba kuki militant sing amade Myanmar amade Bangladesh tagi haijilakliba Manipuri lon khangdaba chin kuki refugee militant singna pre-plan tauraga Meitei singda akanba attack chatharakpada mathauda pukning changba thamoi sengba security personnel sing amade lona yaba government security agency sing yauna miyamna Manipur state amade India gi damakta Kathoktuna counter defense ki thabak action paikhatpada kuki gi miyoi militant sing hena siba sokpa panba yauramba yai aranba allegation tauraga hector chatnagadaba nate khwaidagi awangba thaki constitutional body amana crisis asigi thoktringai mamangdagi horaga oirakliba phibam sing asi tungda oirakadaba sing asi yenglaga athubada thigatkadabane Kuki singna NRC National Register of Citizenship chana hanbada amade NRC gi base year laptop pada kuki singna marai yeliba yaningdribagi maram karino Union Home Minister na asigumbada pukning changbiyo amade border fencing da chayenaba leitana thuna loishinaba Home Minister na thabak paikhatbiyo Akhanana Manipur da leiriba Assam Rifle Singge chathariba thaong media report singa loinana review tau Manipur da leiriba Assam Rifle Singge intention karino makhoi gi local standing amade modus operandi karino chapcha na miyamda khanganbiyo Assam Rifles da kuki furup amade kuki militant singna nagnaba relationship leiba tauba sing ase chairak pigadabane thabaktagi terminate taugadabane Assam Rifles personnel singge mathakta thigatuna rules ki wangmada thabak Indian Military Agency crisis singge makhoida leiriba Manipur gi hojik thokliba ground reality ge complete oiber statement ama miyamda mayek sengna thamo loinana Assam Rifles ki hojik thokliba crisis asida makhoi gi thodangda tauba ngamba sakti amade tauba ngamdaba leiriba singge matangda complete oiber statement ama athubada Manipur miyamda thamo Athubada Manipurda tangdu leitaba hanagum nungsi sanana leiba lamdam ama oinaba mari leinabana purnamakna khanaminase Government na so achauba thodang lobiyu haina cherol asina makhatare